AK Misrana Luchingba Home Ministry gi mihut kangbu thunglare sana konungda center gi mihut singna Arambai Tengol gi timga unakre AT na tawriba demand kumja lising amaga chamapan yangkai mathoida base year oiraga state asida athubada NRC sanahanba NRC da chandaba sing puthokiba kuki laloba singa lainariba su lokthokpa makhoi gi mathakte action lokhatpa Myanmar dagi lanjelakliba sing asi Mizoram da oina punna thamkhina ba thabak paikhatpa ngamkhai sambal khaba AR gi jurisdiction manung da popi thabada action amata lokhatrabanina matik saba topa force na sindokpa kuki illegal immigrant singbu ST gi list gi lokthokpa Manipur da thogliba irang asibu yangsinabagi damak Union Home Minister Amit Shah gi yathang matungin na Naga Pisto ki interlocutor oiriba AK Misrana Luchingba Ministry gi mihut kangbu ama ngarang Imphal da thunglakibaga loinana sana konungda Arambai Tengol gi timga ahanba round gi oina unaduna wari sanakre Interlocutor AK Misrana Luchingduna akhanaba flight amada ngarang numidang wairam pung 5 minute kunthra rom tarakpada Imphal airport ta thunglakiba mihut kangbu aduda SIB New Delhi gi Joint Director Mandip Singh Tuli amasung SIB Imphal gi Joint Director Rajesh Kumlesu saruk yakhe mihut kangbu asina Imphal da hek thunglabaga chonga bon hairaga su khangnariba sana konungda changduna Arambai Tengol gi mihut singa unakhiba nei Raja Sabha gi members oiriba Manipur gi ningthau laisemba sana jawbagi yumda unakhiba duda Arambai Tengol gi maikaida ge korongan ba khuman yauna luchingba kaya su saruk yakhe ngarang ahan ba tangka ki oina wari sanaba duda numidang pung 9 ga minute kunthra khara helakpada loisan khe loidana makha ta ba wari ngasi amuk chathagani haire panba yabade Manipur gi hojik oiriba phibam asida state asigi MLA singi chap chaba phirep amamam lepminabaga loinana apunba warep ama launabagi damak MLA ni phubu tha asigi kunga marida Kanglada laktuna mifam saruk yabinanaba Arambai Tengol gi maikaidege ayiba chebau phawba piduna khangan khiba laikhrabanei Sairaksida ngarang Ministry of Home Affairs ki mihut kangbu amaga Arambai Tengol gi mihut singa unakhi aibasi achumba nei maduda Arambai Tengol gi firep amata hongdana Home Ministry gi tim maduda thamkhe firep asi matungda su amuk hongloi haina Arambai Tengol gi luchingba korongan ba khumanna mahaki social media account da thagalakpa post amada haire korongan ba khuman gi atopa post amada asumna hai Ministry of Home Affairs ki akhanaba mihut kangbu amaga AT gi unit commander singa punna sana konung gi phiral makhongda unakhe unabadu da Arambai Tengol gi maikaidagi wafam kaya marum thamkhe hairibo wafam singa dude kumjal singa maga chamapan yangkai ma thoina BS year oiraga state asida athuba da NRC sanahanba loinana NRC chandaba singa du puthokhiba kuki lalauba singa lainariba su lokthokpaga loinana makhoi gi mathakte action lokhatpa Myanmar dagi lanjelakliba singa se Mizoram da waina punna thamkhinaba thabak paikhatpa border fencing tauba Assam Rifles ke jurisdiction manung da popi thaba de action amata lokhatrabanina Assam Rifles ke mahutta matik shaba topa force amana sindokpa amade kuki illegal immigrant singbu ST gi list gi lokhokpa hairiba singsine mathakta pankhriba wafam singa se athuba da thabak to onthoklavade tangdu laita ba purakpa ngamgane madu natrabadi oithokloi loinana demand singa si fangdriba phauba siba changba khangdana hona khigane loinana hana lauthokibagi matungin tha asigi kunga marida Kangla Utra mamang da mifam adumak pangthokane ahongba leite haire